asigi amada Bishnupur District ki manung channa leiba Thanga da thokhiba Ching ningkhaibagi thoudok amada Mayum Makei Soklaba Singi Mateng Pangbinaba awaba taraba khunja singna leingak ki Pukning Chingsillakli hirama singa mari leinana paumi ki tim amana thoudok thokpam na changshinduna yengubada Thanga chingthakta saba yung kharadi ningkhaibadagi yamna khudongthine oiba mawngda leiramba thengnaki Ching ningkhaibaduna maram oiraga lambi sing block tawduna leiramba amadi chingkhok nangna saba yum singda leibak na nansilakpa singdi ayamba saruk excavators yenaduna lokthokpa loisilakli hauji ki oina Thanga khunjem lekai ki mafam anida lambi crack chatuna chathok session tawba yadana leiri Ching ningkhaibadada chaurak ta yum nifu humdoirom akaya toy nangki hari ACSC gi MLA tongbam Rovintro gi miring makhada chathariba lambi amadi yum singda leipak kintharakpa sing lokthokpa gi thabak asinga mari leinana social worker haisnam kiambana hai haukiba August ki tang amada thokhiba leibak kintharakpa gi thoudok asina maram oiraga Thanga gi yum nifu gi mathakta akai atoi nangkhre mafam kun gi mathakta Ching leipak kintharaktu lambi chathok seshinda chauna akai ba pike adu bahaukiba numit tarani asida excavator ahum amadi tipar manga sijanaduna ayung nungthil numidang leptana leipak kothokpa gi thabak chathari hauji mafam ayamba sarukta gi leipak lokthokpa loisilakle chathok seshinda pan moiramba du oidre hauji leipak kothokpa wadhoriba mafam singsu nongmanini asida soidana loisinana bahonari maram aduna Thanga gi khunja singna warabasuana leipak lokthokpa asi loiba ngai minase haina makna makha taki hojik Thanga manung jidana Ching ningkhairaga yum sokpa lambi sokpa amadi Thanga khunjemda hojik lambi koila road se pura tangkhai ma satkhraga slide thokraga aduna lambi thingaga leiri amadi ngaramda ichingdadi gari ama su nansingre asnamda su yum sokre singkha hariba mafam sida su yum ama tangkhai ma leibakna chentharaga tangkhai ma na yalaga leiri asigumba mayam sing asi aina changjaraga tamoga tanajaraga loinamak akoina angamba thakta leptana senjinjari amadi karangda soiba isinau mayam sing adagi akoina yoksilaga pulap amukta one time se losinba ngamdriba isinau mayam sing ju warau biganu amadi aina haijaningbadi soiba khudingmak local MLA gi makhada akoina yung khudingmak semjinjagani amadi lambi si chapchaba chatnabada nungaiba lambi dumak ohenjagani haiba waisimasu media gi thongda haijari amadi thoudok asida yum ningkhaibadagi awaba mayoknariba Thanga chingkha mayai lekaidagi haubisim angobana hai tang amada thokhiba laibak thiba thoudok aduda mahaki mayumsu saruk khara kinthakibadagi yamna khudong thiningai oiba mong amada leire makha tana nong hek churaklabadi yum pulap kinthakiba yana leire hauji yum asida leibada khudong thiningai oire adubu selaitabana maram oiraga sakphagadaba mafam amada hongdokpa ngamdana leiri athoba matamda mari leinaba singna Thanga NC gi khunja singna thingnariba awaba se ubiraga mateng pangbiu haina mahakna mari leinaba singi puing chingsinki aina hauji laijariba mafamse lairai mapan khara nakpana maram oiraga aigi yumse handaki nongjusida kinthakre ai laiba tasengna masigi mafamsida kinthakibisina maram oiraga laiba tasengna tijare aduna ai athubu matamda aigi safagadaba mafam amada hongdokpa pamjai adubu aina hongdokpa pamjabasida hongdokadoriba mafamda management tawnanaba aigi senthunggi matangda khitang awaba leibadagi ai hongdokpa ngamdadana mafamsida wana kina aigi nupi angang aigi isasinga punna leijari yumching dona laita sajabasida andaki nong kombasina maram boraga aigi jungni mamang thangmana kalse hoji indadana ise awabam habid oire aduna government gi makei dagi pangba yak mating tang pangbi haina hajiri media thongba